Manipur ki hauzik oiriba political gi fiba masaga mari lainana NPP ki national president oiriba Meghalaya ki chief minister Conrad Sangma numit nini ki khongchat hayeng Imphal da thunglaragani NPP ki luchingba sina status ki party luchingba sing MLA singa unaduna status ki laingak semba gi matang da charang nariba saga mari lainana wari sanaraba yari masigi mathakta mahaki khongchat manung da governor maitey amadi ku CSO singa su unaram gani hairi amaromda awang nongpok lamdam gi miyambuna son party singna thawoi bidana yengliba mityang asigi hairabadi awang nongpok apunba gi regional party ama thamba mathau tai haina wangoi sigi MLA ki loken fongdorakli Imphal West ki yumnam huidrom thiam lei sangkhongda punba corridor gi malem gilub huyal lalong thangta association Manipur amadi world thangta federation na punna pangthokpa RK Madhuryajit second thangta trophy hokdokpa gi thauram da fongdokhibani tournament hokdokpa gi thauram adu da MLA lokena makha taraduna state asida laingak semba yabagi MLA masing leina state asida present rule thamjinba simak achauba national party singna lamdam masig miyam amadi miyam gi mihut singbu kadishu leitana khanbagi thawong amani asigumba matam asida BJP gi MLA singna Delhi da chatuna makhoi gi national leader sing unabada mahi fangadra haiba sishu achaubo wahang amadi oiri haiki Status sida no balinga kama semhan naba BJP gi MLA singna Delhi da chatliba sida NDA gi mapang oiriba NPP gi MLA sing da hairakpa laibra haina impact news na hangba wahangda MLA asina NPP da official oina hairakpa amadi kaurakpa leite hairi Amaromda Manipur Olympic Association gi mediang makha da pangthokliba tournament asida thangta unit 22 dagi sanaroi chama henbana athoi hen tanaba hokre It's the India's the system in Haiti. Notice that the business party, Madraga, Libra, and Kalemandi, Central with Hawaii, Vidava, Sabi, Masiki Kalaka, notice states in the resident, the Mamasaka, Sakapa Matong Tabra, and I comes against Maduga. Lariba, honorable emulating Hosusi, Artist Aliba. Mane resign to what of the way Madudi Mokoi decision in Mokoi party Mokoi Kago Mahaka Matang City never lemon money airport is a hybrid Kago Pirak Tragati decision law Tragati Equation Kogi Logan Madudi I Hibangam.